PR laklabanina shanti laklani haibagi thajaba adu state government amadi central government na thambirapagi matungina Arambai Tengol Unit 58 Cobra gi oinasu khulai thindokjaba. Unit 58 Cobra gi oinasu kogi PR lakpadagi khulai sing pikhat lo haibadu kogi lamai kendra gi imai beng sing amadi lamai kendra gi sininaw sing law lakiduna khulai pasapagi sakam ni lamai kendra gi imai beng sing ni kung di situ. Ngasi Thambal Changlenda imagi mairagi mihusing laktuna State President Srimati Adhikari Mayum Sharda Devi loinana State GS sing yauna unakre. Ngasi Kuki singi bunker thugai kibagi matangda Kuki singi paudam aikhoigi bunker loina thugaire yengba ngamdre PR lakle Assembly suspended animation thamkre Biren Maithira ni harauruba aikoi lakshinaba thamba suspended animation ni haibasu yai kusu golai chingju hojiti lot tabayadre PR thamle pistok chana hannaba thabak hauragani adubu sigi tok asi goina miyamgi movement ni khallaga invite tharuoi su kangbu oina kaukini aduga BB sing loina hatoknaba honarakani sini suspended animation haina aina kauribase thamoy yam kaide BB mapangal yawaroi khalakpada thawai nungaite aiki oinadi su amadi MLA minister da separate administration gi matangda thajaba thamde. Myanmar gi irang moredagi machot yogadaba lambi semba lebli. Manipur gi moredagi Myanmar fauraga Thailand gi machot yogadaba Asian Highway semagi thabak sing Myanmar da thokliba irang na maram oiduna leptuna leiri haina External Affairs Minister Joy Shankar na phongdokre kilometer 1,100 sangba Asian Highway ase hanadagi haukiba chahi 2,218 da loishanaba pandam thambada tongan ba maram chingdagi thengtharakibani adumoinama Myanmar gi irang laina haukiba chahi 2,212 gi July tha faubadagi lambi semagi thabak chada humdragi sangda loishinkrabani Indiana yumlon kaironaraga laigadaba mari lainaba neighborhood policy makhada sengatliba India Myanmar Thailand bilateral IMTT highway asina Indiana Association of Southeast Asian Chinga hena paba mari thamnabagi game changer oigadabani haiba wafam Union Minister na thamki. Myanmar da lairiba irang na maram oiduna afaba thabak asida apanba laihallabasu solution ama puthokpa darkar oi haina mahakna thamki. Kuki singi bunker amadi checkpost thugaiba thingluba Kuki taruk fajenkre thadoklo haibagi irang hauri. CRPF na water preserver tank ahum chaduna miyamda khusinakre. Lampel pata laiba Central Reserve Police Force ki 143 suba battalion commandena press thadropa chirol amana phongdorokibada civic action program 2013 gi saruk ama oina Manipur gi IGP amadi CRPF Nagaland sector gi mideng makada battalion asina Rengpat Khongchang amadi Nungbada water preserver tank ahum chaduna ngasi haiba khungangsing asigi miyamda khuchinakra hairi. Rengpang Khongchang amadi Nungbagi miyamna water preserver tank sabibagi damak harawa phongdokpaga loinana CRPF pu thagatba phongdoki. Khulngakpa singna khulai surrender tawraga waroisin purakpa ngamgadoribra Chin Kuki zo narco terrorist singna hokiba me 2012 dagi Manipur gi miyamda war crime chathaduna mitai miyambu paktaknana miha chatharakibagi loikham naidaba lanthok asigi waroisin purakpa yabagi thajaba leire illegal immigrant Chin Kuki zo gi maikaidagi Biren CM gi postagi laukthoktriba makai tangdu leitaba puraknaba wari sanaroi separate administration gi demand phangdriba phawba khongjang handokloi haibagi fidep laukthokkiba du Biren CM gi famdagi resign tawkiba amadi assembly bo suspended animation amasung PR thamlakiba asigi sairakta wathok asigi haurakpam oriba Churchanpur district ta langi khulai sing surrender tawba haurakkiba asina wathoki waroisen puraknabagi ingit pirakpani lawi Arambai Tengolna taliba demand sing asi lona yaba oibata natana thabakta onthokpada akaiba leitaba oibana mai pakna thabakta onthoklabadi
ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯑꯗꯨꯕꯨ ꯈꯨꯜꯉꯥꯛꯄ ꯈꯛꯇ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯇꯨꯡ ꯀꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯝꯂꯥꯟꯕ ꯔꯤꯐ꯭ꯌꯨꯖꯤ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯗꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯩꯕꯅ ꯈꯨꯜꯉꯥꯛꯄꯁꯤꯡꯅ ꯈꯨꯜ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯑꯀꯟꯕ ꯂꯥꯟꯗꯥ ꯆꯠꯊꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯅ ꯄꯤꯒꯗꯧꯔꯤꯕꯒꯦ? ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯕ ꯃꯨꯛꯅꯕꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯅꯥꯃꯈꯛ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯍꯟꯕ, ꯐꯥꯒꯠꯄ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯊꯤꯗꯨꯅ ꯐꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯅꯥꯀꯜ ꯅꯥꯃꯈꯛꯇꯒꯤ ꯃꯤꯠꯌꯦꯡꯅꯤ ꯂꯧꯏ꯫ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯜꯉꯥꯛꯄꯁꯤꯡ ꯃꯃꯨ ꯌꯩꯊꯣꯛꯂꯒ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯌꯣꯡ ꯇꯟ ꯌꯦꯟꯕꯒꯤ ꯋꯥꯌꯦꯜ ꯆꯠꯊꯅꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯑꯣꯡꯒꯤ ꯋꯥꯌꯦꯜ ꯆꯠꯊꯕꯒꯤ ꯃꯃꯤ ꯎꯕꯗꯒꯤ ꯈꯨꯜꯉꯥꯛꯄꯁꯤꯡꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯅꯅꯕ ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯍꯥꯟꯅ ꯂꯥꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫